ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔꯗꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ. ꯀꯔꯤ ꯃꯇꯥꯡꯅꯣ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ IDPꯁꯤꯡ ꯏꯔꯥꯡ ꯀꯟꯅ ꯍꯧꯔꯤꯀꯣ. ꯑꯗꯩ ꯗꯣꯂꯥꯏ ꯊꯥꯕꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯏꯀꯧ ꯀꯩ ꯀꯔꯥ ꯃꯌꯥꯝ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ. ꯑꯗꯩ ꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯩꯗꯤ ꯐꯩꯕꯥꯛꯆꯧ ꯏꯊꯥꯏ ꯑꯁꯣꯟ ꯔꯣꯝꯗ ꯍꯥꯏꯇꯥꯔꯦ. ꯏꯔꯥꯡ ꯃꯌꯥꯝ ꯊꯣꯛꯏ. ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯗꯦꯠ 21 ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯗꯒꯤ ꯍꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦ. ꯇꯧꯕꯇꯕꯨ IDPꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ, ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯕ ꯃꯇꯝꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ, ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯗ ꯐ꯭ꯂꯥꯛꯁ ꯂꯣꯏ ꯇꯧꯊꯣꯛꯇꯣꯏꯅꯦ, ꯋꯥꯔꯜ ꯄꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯂꯣꯏꯅ ꯌꯦꯡꯗꯣꯏꯅꯤ. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯣꯠꯇꯣ ꯃꯌꯥꯝ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯌꯥꯝ, ꯅꯨꯡꯉꯥꯏꯕꯒꯤ ꯄꯣꯠꯇꯣ ꯎꯠꯊꯣꯛꯑꯒ ꯑꯋꯥꯕꯗꯨꯅ ꯎꯠꯊꯣꯛꯑꯔꯣꯏꯕ. ꯑꯋꯥꯕꯁꯤꯅ ꯑꯃꯨꯛ ꯏꯔꯥꯡꯒꯤ ꯀꯩꯒꯤ ꯉꯥꯏꯍꯥꯛ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯄꯗꯣ ꯉꯥꯏꯍꯥꯛꯇꯨꯒꯤ ꯍꯥꯏꯗꯤ ꯊꯣꯛꯇꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯤꯗ ꯑꯗꯨꯃꯥꯏꯅ ꯎꯔꯦꯕ. ꯍꯣꯏ ꯊꯣꯛꯑꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯅꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯎꯅꯁꯨ ꯄꯥꯡꯊꯣꯛꯑꯦꯀꯣ. ꯁ꯭ꯇꯦꯖꯀ ꯇꯧꯗꯅ ꯃꯁꯤꯗ ꯉꯁꯤ ꯑꯣꯏ ꯃꯥꯜꯂꯦ MSDC ꯑꯗꯨꯗꯁꯨ ꯃꯣꯏ ꯀꯩꯅꯣꯝꯃ ꯄꯥꯡꯊꯣꯛꯀꯅꯦꯅ ꯇꯧꯈꯤꯀꯣ. ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯗ ꯀꯩꯗ ꯂꯣꯏꯅ ꯐ꯭ꯂꯥꯛꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯣꯄꯦꯅꯤꯡ ꯁꯦꯔꯤꯃꯣꯅꯤꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ. ꯖꯒꯣꯏ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯀꯔꯤꯒꯤ ꯌꯥꯎꯅꯤꯡꯉꯣ IDPꯁꯤꯡꯁꯨꯀꯣ. ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯅꯤꯡꯉꯤꯅꯤ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔ ꯗꯦꯠ 21ꯗꯅ ꯗꯦꯠ 30 ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ 10ꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯆꯠꯆꯩꯀꯣ. ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝ ꯆꯠꯇꯦ. ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2ꯔꯛ 3ꯔꯛ ꯑꯗꯨꯃꯥꯏꯅ ꯆꯠꯇ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯁꯤꯗ ꯊꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ IDPꯁꯤꯡꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯄꯦꯟꯗꯗꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯀꯣ. ꯉꯁꯤꯃꯛꯇꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯇꯥꯔꯦ, ꯃꯁꯦꯜꯀꯣ, IDP ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯂꯣꯏ ꯍꯥꯏꯇꯥꯔꯦ, ꯄ꯭ꯔꯣꯇꯦꯁꯇꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯈꯣꯡꯖꯪꯂꯣꯏ ꯑꯃ ꯌꯥꯝ ꯊꯤꯅ ꯄꯥꯈꯪ ꯃꯆꯥ 2ꯅꯤ ꯍꯥꯏ. ꯑꯃꯗꯤ ꯊꯦꯡꯅꯔꯦ, ꯑꯃꯗꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤꯀꯣ. ꯐꯨꯔꯒ ꯈꯨꯄꯥꯡ ꯊꯥꯖꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯗꯣ, ꯑꯗꯣ ꯃꯣꯏ ꯑꯣꯐꯤꯁꯥꯔꯗꯨꯅ ꯈꯥꯝꯕꯒꯗꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯍꯥꯏꯇꯥꯔꯦ, ꯀꯃꯥꯟꯗꯣ, ꯑꯗꯨ ꯃꯥ ꯑꯣꯐꯤꯁꯥꯔ, ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯈꯥꯝꯕꯒꯗꯣ ꯃꯥ ꯃꯋꯥ ꯂꯧꯗꯦ ꯁꯤꯅꯤ ꯃꯥ ꯇꯧꯈꯥꯏꯔꯤꯁꯦ. ꯐꯨꯖꯜꯂꯦ, ꯄꯨꯔꯥ ꯊꯥꯖꯜꯂꯦ. ꯑꯗꯣ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ. ꯍꯥꯏꯗꯤ ꯃꯩꯇꯩ ꯑꯣꯏꯔꯒꯗꯤ ꯃꯩꯇꯩꯒꯤꯁꯨ ꯈꯤꯇꯪ ꯈꯟꯕꯤꯌꯨ. ꯍꯣꯏ ꯑꯅꯤꯃꯛ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯑꯣꯏꯒꯗꯕꯅꯤ. ꯇꯧꯕꯇꯕꯨ ꯄꯨꯂꯤꯁꯇ ꯆꯦꯜꯂꯤꯕ ꯏꯗꯨꯁꯨ ꯃꯩꯇꯩꯒꯤ ꯏꯅꯤꯀꯣ. ꯑꯩ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯤꯁꯨ ꯃꯩꯇꯩꯒꯤ ꯏꯒꯤ ꯏ ꯆꯞ ꯃꯥꯟꯅꯩ. ꯇꯧꯕꯇꯕꯨ ꯃꯩꯇꯩꯒꯤ ꯏ ꯍꯥꯏꯕ ꯑꯃꯅꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯦꯛꯅꯕꯒꯤ ꯏ ꯍꯥꯏꯕ ꯑꯃꯅꯦ. ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟꯁꯦ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯃꯤꯗꯤ ꯃꯤ ꯑꯣꯏꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯃꯤꯗꯤ ꯃꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯀꯣ, ꯑꯗꯩꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯋꯥꯁꯦꯀꯣ. ꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯅꯁꯨ ꯍꯥꯏꯅꯤꯡꯗꯦ. ꯑꯗꯣ ꯈꯪꯗꯦ, ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯈꯤꯇꯪꯗꯤ ꯃꯁꯦꯜꯗꯐꯥꯎꯗ ꯁꯨꯃꯥꯏꯅ ꯈꯨꯠ ꯊꯥꯕ ꯉꯝꯃꯁꯤꯅꯗꯤ ꯌꯦꯛꯅꯕꯗꯗꯤ ꯈꯨꯠ ꯊꯥꯔꯝꯅꯤ ꯊꯥꯔꯝꯃꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ, ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ. ꯀꯩꯒꯤꯅꯣꯗ ꯃꯁꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯐꯨꯖꯜꯂꯛꯑꯕꯅꯦꯕ. ꯍꯥꯏꯗꯤ ꯇꯧꯔꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯄꯨꯟꯅꯒꯅꯤ ꯍꯥꯏꯇꯥꯔꯦ. ꯃꯅꯤꯄꯨꯔꯁꯤꯕꯨ ꯑꯩ ꯏꯊꯟꯇ ꯈꯛꯇꯅ ꯀꯩꯅꯣ ꯑꯄꯥꯝꯕꯗꯣ ꯇꯧꯔ ꯌꯥꯗ꯭ꯔꯕ? ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤꯀꯣ, ꯈꯨꯕꯥꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ, ꯈꯨꯕꯥꯡ ꯃꯅꯨꯡꯁꯤꯗꯀꯣ, ꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ. ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯃꯨꯡ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯅꯕꯅꯤꯀꯣ, ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ. ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏꯕ ꯀꯣ, ꯐꯦꯃꯤꯂꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯐꯖꯅ ꯋꯥꯔꯛꯄ ꯃꯆꯥ, ꯑꯗꯒꯤꯗꯤ ꯐꯖꯅ ꯁꯦꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯁꯤꯗꯩ ꯊꯣꯛꯂꯛꯏ ꯃꯤꯗꯨ ꯀꯩꯁꯨ ꯉꯥꯎꯁꯟꯅꯔꯣꯏ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯆꯞ ꯃꯥꯟꯅꯩꯑꯕ. ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤꯅꯦ ꯃꯌꯥꯝ. ꯍꯥꯏꯗꯤ ꯍꯣꯏ IDPꯁꯤꯡꯅꯁꯨ ꯀꯟꯅ ꯆꯪꯁꯤꯟꯕꯤꯔꯤꯀꯣ. ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯌꯨꯠꯁ ꯍꯥꯏꯇꯥꯔꯦ. ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯨꯠꯁꯅꯤꯀꯣ.
ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤꯅꯦ ꯀꯩꯗꯧꯕꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯥꯏꯗꯕ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯂꯩꯇꯦꯀꯣ ꯁꯤꯗ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯗꯥ ꯄꯥꯏꯕ ꯄꯥꯏꯗꯕ ꯀꯩꯝ ꯂꯩꯇꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒꯅꯦ ꯋꯥꯍꯩꯅ ꯅꯠꯇ꯭ꯔꯒꯁꯨ ꯍꯣꯏ ꯈꯨꯠ ꯌꯥꯎꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯃꯔꯣꯝꯗ ꯌꯥꯎꯗ ꯌꯥꯗꯕ ꯇꯥꯏꯃꯤꯡꯗ ꯌꯥꯎꯕꯩ ꯋꯥꯅꯤ ꯑꯗꯨꯀꯥꯟꯗ ꯑꯦꯅꯤ ꯑꯇꯣꯞꯄ ꯋꯤꯄꯟ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯤꯄꯟ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯌꯥꯎꯗꯕꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯅ ꯇꯧꯁꯦꯕ ꯑꯃꯨꯛꯇꯪ ꯋꯥꯍꯩꯒꯤ ꯈꯣꯡꯖꯪ ꯆꯪꯖꯟꯁꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯦꯟꯗꯕ ꯂꯥꯎꯕ ꯑꯗꯨ ꯑꯗꯥ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯆꯠꯄ ꯂꯝꯗꯝꯅꯤꯀꯣ ꯍꯥꯏꯗꯤ ꯅꯤꯡꯇꯝꯅ ꯋꯥ ꯉꯥꯡꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯕꯥꯛꯀꯤ ꯁꯣꯛꯀꯗꯧꯕ ꯋꯥꯕꯨꯗꯤ ꯍꯥꯏꯕꯨꯗꯤ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯀꯥ ꯑꯃꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯉꯁꯤꯐꯥꯎꯗ IDPꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯜꯍꯟꯕ ꯑꯗꯨ ꯀꯩꯝ ꯂꯩꯇꯦ ꯍꯣꯏ ꯗꯦꯠ 30 ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯊꯦꯡꯅꯖꯈꯤꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯀꯣ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯗꯨꯃꯥꯏꯅ ꯍꯟꯖꯤꯜꯂꯅꯤ ꯈꯣꯠꯅꯤꯅ ꯑꯗꯣ ꯆꯪꯉꯨꯕ ꯃꯇꯝꯗ ꯀꯩꯝ ꯇꯧꯔꯝꯗꯦꯅ ꯍꯥꯏ ꯑꯗꯣ ꯁꯤ ꯇꯥꯕꯗ ꯌꯦꯡꯉꯨꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯃꯥꯡꯍꯟꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯀꯩꯒꯤꯅꯣꯗ ꯇꯧꯒꯅꯤꯅ ꯍꯥꯏꯔꯀꯥꯟꯗ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯗꯅ ꯑꯃꯨꯛ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯩꯝ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤ ꯄꯣꯠ ꯊꯥꯖꯕ ꯑꯃ ꯄꯤꯔꯤꯁꯦ ꯀꯔꯤꯗꯅꯣ ꯁꯤꯅꯤꯗ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯡꯗ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯑꯁ ꯅꯪ ꯍꯣꯔꯦꯟ ꯂꯥꯏꯔꯤꯛ ꯄꯥꯗꯧꯅꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗ ꯃꯥꯜꯂꯝꯃꯒ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯞ ꯊꯦꯝꯕꯩ ꯇꯥꯏꯞ ꯇꯧꯕꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯦꯡꯅꯕꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯥꯟꯖꯜꯂꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯑꯅꯤ ꯁꯣꯝꯗ ꯌꯣꯡꯅ ꯇꯟ ꯌꯦꯟꯕ ꯍꯥꯏꯗꯣ ꯁꯣꯝꯗ ꯈꯤꯇꯪ ꯑꯃꯨꯛ ꯂꯨꯝꯕ ꯁꯣꯝꯗ ꯈꯤꯇꯪ ꯑꯃꯨꯛ ꯋꯥꯠꯍꯟꯕ ꯁꯣꯝꯗ ꯑꯃꯨꯛ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯆꯥꯊꯣꯛ ꯂꯣꯏꯁꯤꯟꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯍꯥꯏꯇꯥꯔꯦ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯐꯤꯕꯝ ꯇꯥꯁꯜꯂꯛꯀꯗꯧꯔꯤꯃꯦ ꯑꯗꯣ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯉꯁꯥꯏꯒꯤ ꯄꯣꯏꯟꯗꯣ ꯂꯥꯛꯆꯔꯦꯀꯣ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯈꯨꯕꯥꯛꯃꯨꯛꯇꯪ ꯆꯥꯎꯋꯦ ꯍꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁꯤꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯁꯦ ꯀꯟꯖꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠ ꯉꯥꯛꯇ ꯊꯥꯅꯕꯗꯨꯅ ꯌꯥꯔꯣꯏ ꯑꯃꯅ ꯑꯃ ꯐꯨꯅꯕ ꯑꯗꯨꯗꯨ ꯈꯣꯡꯖꯪ ꯑꯃꯨꯛ ꯆꯪꯁꯤꯟꯅꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯨꯔꯛꯀꯅꯤ ꯑꯃꯃꯨꯛ ꯇꯧꯅꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯨꯔꯛꯀꯅꯤ ꯃꯣꯏꯗꯤ ꯈꯥꯝꯗꯣꯏꯅꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔꯗ ꯆꯠꯄ ꯃꯤꯅꯤ ꯑꯣꯔꯗꯔꯗ ꯆꯠꯂꯤꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯗꯤ ꯈꯥꯝꯕ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯃꯊꯧꯅꯦꯕ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯨꯔꯨꯞ ꯍꯣꯏ ꯑꯇꯩ ꯂꯣꯏ ꯌꯥꯎꯃꯤꯟꯅꯒꯗꯕꯅꯤꯀꯣ ꯑꯇꯩ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝ ꯐꯩ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯍꯥꯟꯅꯅꯦ ꯃꯥꯡꯖꯤꯟ ꯊꯥꯅ ꯑꯃꯨꯛꯇꯪ ꯆꯪꯁꯤꯟꯁꯦꯕ ꯍꯥꯏꯗꯤ ꯑꯩ ꯃꯩꯇꯩꯅꯤ ꯑꯗꯩꯗꯤ ꯅꯪꯁꯨ ꯃꯩꯇꯩꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯪꯁꯤꯟꯁꯤꯅꯦ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯈꯨꯇꯨꯝꯁꯤꯡꯉꯒꯀꯣ ꯑꯗꯨꯗ ꯋꯥꯟ ꯗꯦ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯋꯥꯟ ꯗꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝꯁꯦ ꯑꯍꯜ ꯂꯃꯟ ꯑꯗꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯨꯑꯣꯏꯅ ꯌꯨꯠꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯑꯃꯨꯛꯇꯪ ꯆꯪꯁꯤꯅꯤ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯗ ꯌꯥꯝ ꯊꯤꯅ ꯄꯤꯁꯇ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯩ ꯅꯨꯡ ꯑꯗꯩ ꯋꯥꯈꯣꯡ ꯅꯨꯡ ꯑꯗꯨꯝꯕ ꯀꯩꯝ ꯌꯥꯎꯗꯕꯤ ꯍꯥꯏꯗꯤ ꯃꯤꯗ ꯁꯣꯛꯀꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯗꯕꯤꯗ ꯑꯣꯡꯂꯤ ꯋꯥꯍꯩꯅ ꯄꯦꯟꯅ ꯈꯣꯜꯂꯥꯎꯁꯦ ꯂꯥꯎꯔꯒꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯜꯂꯁꯦ ꯑꯗꯩꯗꯤ ꯁꯨꯝ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯥꯏ ꯋꯥꯍꯩꯗꯣ ꯑꯗꯩꯗꯤ ꯁꯔꯀꯥꯔꯅ ꯇꯧꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯔꯣꯕꯨ ꯍꯥꯏꯔꯁꯨ ꯑꯦꯅꯤ ꯑꯗꯨꯃꯥꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯌꯥꯝ ꯄꯦꯟꯅ ꯂꯥꯎꯕꯗꯣ ꯑꯗꯨꯒꯤ ꯈꯣꯡꯖꯪꯗꯣ ꯑꯃꯨꯛꯇꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯦꯕ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤꯀꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯑꯩꯅ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯌꯨꯠꯁꯤꯡꯁꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯈꯨꯡꯒꯪ ꯃꯆꯥꯅꯤꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯥꯃꯣꯡ ꯍꯥꯏꯕ ꯂꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯁꯤꯟꯕ ꯂꯝꯅꯤ ꯆꯤꯡꯒꯣꯡꯅꯩꯀꯣ ꯀꯨꯀꯤ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯗꯣ ꯅꯣꯡꯃꯇ ꯃꯣꯏꯅ ꯂꯥꯟ ꯇꯧꯗꯦ ꯇꯧꯕꯇꯕꯨ ꯂꯥꯟ ꯇꯧꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯅꯤꯡꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯀꯥꯔꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯩꯝ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯟ ꯑꯃꯒ ꯂꯩꯔꯒ ꯑꯇꯥꯡꯕ ꯂꯥꯈ 3, 4, 5, 6, 10, 20 ꯄꯤꯕ ꯗ꯭ꯔꯣꯟꯒ ꯂꯩꯔ ꯊꯥꯒꯠꯂꯒ ꯌꯦꯡꯅꯦꯁꯨ ꯅꯠꯇꯦ ꯄꯩꯁా ꯂꯩꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯏ ꯂꯥꯟꯕꯨꯗꯤ ꯇꯧꯔꯛꯇꯦ ꯍꯥꯏꯔꯒꯁꯨ ꯃꯣꯏꯗꯤ ꯂꯣꯏꯅ ꯄ꯭ꯂꯥꯟꯁꯦ ꯌꯥꯠꯄ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯃꯤꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯟ ꯀꯥꯞꯀꯦꯔꯥ ꯀꯥꯞꯄꯣꯏꯒꯦꯔꯥ ꯃꯤꯒꯤꯗꯤ ꯊꯕꯛ ꯇꯧꯕ ꯂꯦꯞꯇꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯑꯃꯗꯨꯅ ꯃꯤ ꯑꯃꯅ ꯅꯨꯡꯙꯪꯗꯣ ꯇꯞꯅ ꯁꯨꯝ ꯊꯨꯒꯥꯏꯕ ꯑꯃꯗꯨꯅ ꯂꯦꯞꯇꯕꯤ ꯁꯨꯝ ꯊꯥꯕꯀꯣ ꯅꯨꯡ ꯁꯨꯛ ꯆꯥꯎꯕꯗꯣ ꯂꯦꯞꯇꯕꯤ ꯁꯨꯝ ꯊꯥꯕꯗ ꯁꯨꯝ ꯀꯥꯏꯔꯛ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯗꯤ ꯀꯥꯏꯔꯛꯀꯅꯤ ꯇꯞ ꯁꯨꯝ ꯊꯥꯕ ꯑꯃꯗꯨꯅꯗꯤ ꯇꯣꯡ ꯊꯥꯔꯕꯅꯤꯅ ꯀꯥꯏꯕꯒꯤ ꯆꯥꯟꯁꯇꯨꯗꯤ ꯑꯃꯗꯨꯅ ꯌꯥꯝ ꯑꯗꯨꯝ ꯊꯨꯅ ꯀꯥꯏꯈꯤ ꯇꯥꯕꯅꯤ ꯀꯩꯒꯤꯅꯣꯗ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕꯗꯣ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯁꯦꯀꯣ
mi ani thawak tawminam matamda amaduna tade mande tawrani amajina thawak si yangjanba matamda adum yangjali miduna thoi tamni lamjen chelo sangai re ko kanna chemdu tam chemdu do khoi di kitang keno taw tappe hai tar seng ha lengjen manabagi chang ma phajana wale adai di khongjang changjalle ko mi ma sire samna ha example loina mi ma sire na adugi samna ha da irang da sire khalo athau wan tawga dum loisangani ko adugi thawak to ya adudi kana de hamini athau wan tawni social media thagalani kai kai no wahai wata adu tawga anda isai gara hapchalaga dumaina tawga hoi athau bo oi dubudi yam phai tawbadawu ngahaki athau bo oibuduna asiba madudi mangjabai phemda lay kai no da la na kai da sige mayam do adu matek thamoi song nungai jate ko mittagi pi tai hai tare seng ha bada ado sige mayam do lemna sibanate imaleba ki damakta thawaina pontha pi gini moiju moigi thawaina ongtang lairam len da penjana ba ai aina mayam manipur mayam da ai channel jigi makai digi hai tare sige message tang pijage ai request oidoni ko manipur da laiba naha mayam loi thopiro ai samaksu ready da lai hai tare any sangstan nama du yauksalaka da adu da khongjang changjan ja habna te ko adu gi kemta mari lena de aina haji de only youths hai tare YOUNTH ko youths ko sigi youths ma'am je manipur da lairiba youths ma'am naha ma'am hai tare yang I khengi matam ni ko sidi mi lai na ga thingba ngam ba jana te hoje ngasi yong ne khut thariba commando ma masamak ko maitai ni hai tare maitai orga juma order da chatpanina upai laite dum khut thare ni ga do ma khitang budi henle helaga jo hoi kaisu oijate ko mabu kemta kaino punishment pi bagi hak laijate tawbadabu sum nungai jadaba do me am phongtok jabani ko kem tawba ngamjade ngamjadraga ju hai tare youths ki oiba kari gum khongjang achauba ma manipur pombagi oina laaga di kanam tan thingba ngamoi hai tare sarkar na ju thingba ngamoi adagi yengnaba singna ju thingba ngamoi kanam tan thingba ngamoi sigi khongjang ji dine mayam ai haijini ko amuk thopiro mayam ai khorom ga haijage ko aigi request oidoni manipur da laiba youth mayam ja khutum singa gam thopiro ne ai malebak se kan ba yade manipur da sumaina lanjenariba IDP sing haitare mai ben sing chinnaw ichal che mayam je amuk di mogi mayum da halallaga lanji loisallaje na sumai khutum singa gam thopiro ne sigi ihou amtang homina je ai samaksu ready leijare haijin sengna ai samaksu ready leijare ai sigi khongjang ji da ai samu yauni ana sign to ai tawge hai tare sengna ha ba ko ado siga tani haijaning ba myam video je yam changna su adum khara ngangjagre hai tare ado matang saida dum loisanjage aina aroi boina haijaning badi manipur da lairiba naha sing aina hai wa se yabiningagdi comment da drop ong tong tobiramo I am ready in comment da drop ong tobiramo imaleba manipur se khoina kanga dawni ko myam sek na ha da khoina kalaudra ai sama huji sahi ko 30 mea sujalaka drop ne hai tare aina ngasi bokta hingai je sahi kuntra sujalaka drop ne si jibokta any thengna ko mea wari mea hawo nusing siba wari awan nuai atu ada mea hawre ado hantak sumaina lan je loi jiba jida hai ta loi jibo sibok sida hai tare kariyamta tawba ngamgide sengna ha ba ko lan yawba khopa adu ada ngamgide aduna sigi oiba hoigi na singi oibi hoje si di ai ready da lai hai tare me I am ready ko ai sang ready da lai ai channel gi mai kai degi hanjana juna haijare ko aroi boina haidi message ji mutang haijage imalebang manipur je tasengna nusiragadi ko imalebang manipur je tasengna nusiragadi thopiro ai samaksu mayam bungai jaramge ongtang di ihau achau amtang di homina ji ma manipur da laiba naha mayam jin ihau hobda karana thingba ngamduino mayam sigi ihau si di kanam tan thingba ngomai samna ha bada singi chawm la ko matamda pal mayam achau pal le ma ju nungjau achau le ma ju nanggai ra sakhi banga tani ko aduna naha mayam je singi chaw ne na khalbiyo mayam aduna nanggai ra ongtang chatseba karigi la loidaba ya aduda solution ama poroktra ba ai malem ji de hingaroi mayam sengna ha bada ba aduda solution porokta ba haijini ani
ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥꯀꯣ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯗꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯀꯣ ꯅꯍꯥ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛꯇꯪ ꯇꯧꯁꯤꯅꯦ ꯈꯨꯇꯨꯝ ꯁꯤꯡꯉꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯍꯟꯖꯜꯂꯛꯇꯕ ꯌꯥꯗꯦꯅ ꯑꯃꯨꯛꯇꯪ ꯏꯔꯥꯡ ꯑꯆꯧꯕ ꯏꯍꯧ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯗꯤ ꯍꯥꯏꯖꯔꯣꯏ ꯏꯍꯧ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯗꯤ ꯇꯧꯁꯦꯅ ꯇꯧꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯇꯨꯝ ꯁꯤꯡꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯃꯌꯥꯝ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯖꯅꯤꯡꯕ ꯃꯌꯥꯝ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯀꯟꯗꯅ ꯀꯅꯥꯅꯁꯨ ꯂꯥꯛꯑꯒ ꯀꯟꯕꯤꯔꯣꯏ ꯏꯁꯥꯒꯤ ꯂꯝꯗꯤ ꯏꯁꯥꯅ ꯉꯥꯛꯆꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯔ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ